ꯍꯧꯈꯤꯕ ꯇꯥꯔꯤꯛ 18ꯗꯒꯤ ꯍꯧꯔꯒ ꯄꯥꯡꯊꯣꯛꯂꯤꯕ ꯕꯣꯔꯣꯛ ꯁꯦꯀꯦꯟꯗꯔꯤ ꯏꯖꯨꯀꯦꯁꯟ ꯃꯅꯤꯄꯨꯔꯅ ꯂꯧꯕ ꯀ꯭ꯂꯥꯁ 10ꯒꯤ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯑꯁꯤꯒꯤ ꯉꯁꯤꯒꯤ ꯍꯨꯝꯅꯤ ꯆꯟꯕ ꯅꯨꯃꯤꯠ ꯍꯥꯏꯕ ꯇꯥꯔꯦ ꯇꯥꯔꯤꯛ 15 ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯁꯣꯁꯤꯌꯦꯜ ꯁꯥꯏꯟꯁ ꯊꯣꯛꯄ ꯁꯕꯖꯦꯛ ꯑꯁꯤꯒꯤ ꯀꯣꯏꯁꯟ ꯄꯦꯄꯔ ꯑꯁꯤ ꯑꯦꯛꯖꯥꯝ ꯍꯧꯒꯗꯧꯔꯤꯕ ꯄꯨꯡ 7ꯗ ꯍꯧꯒꯗꯧꯔꯤꯕ ꯑꯦꯛꯖꯥꯝꯁꯤꯒꯤ ꯃꯥꯡꯑꯣꯏꯅꯅ ꯄꯨꯡ 9:30ꯒ ꯃꯤꯅꯤꯠ 2 ꯁ꯭ꯋꯥꯏꯗ ꯀꯣꯏꯁꯟ ꯄꯦꯄꯔ ꯑꯁꯤ ꯇꯣꯉꯥꯟꯕ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯄ꯭ꯂꯦꯠꯐꯣꯔꯝ WhatsApp ꯒ꯭ꯔꯨꯞꯁꯤꯡꯁꯤꯗ ꯊꯣꯛꯂꯛꯄ ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯀꯌꯥꯝ ꯌꯥꯝꯅ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯕꯣꯔꯣꯛ ꯁꯦꯀꯦꯟꯗꯔꯤ ꯏꯖꯨꯀꯦꯁꯟ ꯃꯅꯤꯄꯨꯔꯅ ꯂꯧꯕ ꯀ꯭ꯂꯥꯁ 10ꯒꯤ ꯑꯦꯛꯖꯥꯝꯁꯦ ꯀꯌꯥꯝ ꯌꯥꯝꯅ ꯁꯦꯡꯅ ꯄꯥꯡꯊꯣꯛꯏꯒꯦ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯆꯧꯕ ꯋꯥꯍꯪ ꯑꯃ ꯑꯣꯏꯔꯤ ꯑꯗꯨꯅ ꯃꯔꯝ ꯑꯗꯨꯅ ꯃꯁꯤꯗꯩꯁꯤꯗ ꯇꯣꯉꯥꯟꯕ WhatsApp ꯒ꯭ꯔꯨꯞ ꯑꯅꯤ ꯍꯥꯏꯕꯗꯤ ꯑꯍꯥꯟꯕꯗꯅ All is Goal ꯍꯥꯏꯗꯅ WhatsApp ꯒ꯭ꯔꯨꯞ ꯑꯃꯒ Inter Football Geography ꯍꯥꯏꯕ WhatsApp ꯒ꯭ꯔꯨꯞ ꯑꯅꯤ ꯁꯤꯗꯩꯁꯤꯗ ꯇꯣꯉꯥꯟꯕ ꯃꯤꯑꯣꯏꯁꯤꯡꯅ ꯇꯣꯉꯥꯟꯕ ꯅꯝꯕꯔꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯉꯁꯤꯒꯤ ꯁꯕꯖꯦꯛ ꯑꯁꯤꯒꯤ ꯀꯣꯏꯁꯟ ꯄꯦꯄꯔ ꯑꯁꯤ ꯊꯥꯗꯣꯔꯛꯈꯤꯕꯅꯤ ꯑꯗꯨ ꯇꯥꯔꯒꯗꯤ ꯑꯦꯛꯖꯥꯝ ꯍꯧꯗ꯭ꯔꯤꯉꯩꯗ ꯀꯔꯝꯥꯏꯅ ꯇꯧꯔꯀꯥꯟꯗ ꯑꯁꯤꯒꯨꯝꯂꯕ ꯀꯣꯏꯁꯟꯁꯤꯡꯁꯦ ꯊꯥꯗꯣꯔꯛꯏꯅꯣ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯀꯌꯥꯝ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯑꯦꯛꯖꯥꯝ ꯀꯟꯗꯛ ꯇꯧꯕꯗ ꯌꯥꯎꯔꯤꯕ ꯁ꯭ꯀꯨꯜꯁꯤꯡꯒꯤ OC AOC ꯇꯣꯉꯥꯟꯕ ꯂꯩꯔꯤꯕ ꯁ꯭ꯇꯥꯐꯁꯤꯡꯁꯤꯅ ꯊꯃꯣꯏꯁꯦ ꯀꯌꯥꯝ ꯌꯥꯝ ꯁꯦꯡꯗ꯭ꯔꯒꯦ ꯉꯁꯤꯒꯤ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯤꯅ ꯇꯥꯛꯑꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯃꯁꯤꯒꯨꯝꯕꯁꯦ ꯑꯃꯨꯛ ꯍꯟꯅ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯁꯤꯗ ꯇꯧꯗꯅꯕꯒꯤꯗꯃꯛꯇ ꯕꯣꯔꯗ ꯑꯣꯐ ꯁꯦꯀꯦꯟꯗꯔꯤ ꯏꯖꯨꯀꯦꯁꯟ ꯃꯅꯤꯄꯨꯔꯗꯁꯨ ꯑꯁꯤꯒꯨꯝꯂꯕ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯦ ꯃꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯊꯤꯒꯠꯂꯀꯥꯟꯗ ꯃꯁꯣꯏꯗ ꯐꯪꯐꯝ ꯊꯣꯛꯄ ꯆꯩꯔꯥꯛ ꯆꯞ ꯆꯥꯅ ꯐꯪꯍꯟꯅꯕꯒꯤ ꯄꯥꯟꯗꯝꯗ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯕꯁꯤꯃ ꯑꯍꯥꯟꯕꯗ ꯊꯝꯖꯒꯦ ꯑꯅꯤꯁꯨꯕꯗ ꯉꯁꯤꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯂꯨꯆꯤꯡꯕ ꯇꯤꯝ ꯑꯃꯅ ꯇꯧꯔꯀꯥꯟꯗ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯑꯩꯈꯣꯏꯒꯤ ꯏꯟꯀ꯭ꯋꯥꯏꯔꯤ ꯀꯃꯤꯇꯤ ꯑꯃ ꯁꯦꯝꯃꯀꯥꯟꯗ ꯌꯥꯝ ꯁꯦꯔꯤꯌꯁ ꯃꯦꯇꯔ ꯑꯃ ꯑꯣꯏꯅ ꯃꯁꯤꯒ ꯍꯥꯏꯔꯤꯕ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯗ ꯑꯔꯥꯟꯕ ꯄꯥꯝꯕꯩ ꯑꯃ ꯇꯧꯅꯕ ꯍꯣꯠꯅꯔꯤꯕꯗ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯦ ꯃꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯏꯟꯀ꯭ꯋꯥꯏꯔꯤ ꯀꯃꯤꯇꯤ ꯑꯃ ꯁꯦꯝꯃꯀꯥꯟꯗ ꯊꯤꯗꯣꯛꯄꯤꯌꯨ ꯊꯤꯗꯣꯛꯑꯀꯥꯟꯗ ꯃꯈꯣꯏꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯄꯦꯅꯥꯜ ꯂꯣꯗꯨꯒꯤ ꯃꯈꯥꯗ ꯀꯔꯝꯕ ꯑꯦꯛꯁꯟ ꯂꯧꯈꯠꯄ ꯌꯥꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯕꯤꯔꯀꯥꯟꯗ ꯆꯞ ꯆꯥꯅ ꯃꯈꯣꯏꯗ ꯑꯦꯛꯁꯟ ꯂꯧꯈꯠꯄꯤꯌꯨ ꯍꯥꯏꯕꯁꯤꯃ ꯊꯝꯖꯔꯤ ꯑꯗꯨꯒ ꯑꯁꯤꯒꯨꯝꯂꯕ ꯃꯌꯥꯝꯁꯤꯡꯁꯦ ꯇꯣꯉꯥꯟꯕ ꯁꯦꯛꯁꯟꯁꯤꯡꯁꯤꯗ ꯂꯩꯕꯤꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯑꯁꯨꯃꯥꯏꯅ ꯑꯔꯥꯟꯕ ꯄꯥꯝꯕꯩ ꯁꯤꯖꯤꯟꯅꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯊꯥꯗꯣꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯗꯦꯁꯥꯝꯅꯁꯨ ꯑꯗꯨꯒ ꯇꯣꯉꯥꯟꯕ ꯂꯅꯥꯏ ꯂꯨꯞ ꯃꯌꯥꯝꯅꯁꯨ ꯑꯄꯤꯜ ꯇꯧꯔꯒ ꯂꯥꯛꯏ ꯑꯗꯨꯕꯨ ꯑꯄꯤꯜ ꯇꯧꯋꯦ ꯍꯥꯏꯗꯨꯅꯁꯨ ꯉꯁꯤ ꯐꯥꯎꯕꯗ ꯀꯅꯥꯒꯨꯝꯕ ꯑꯃꯇꯅ ꯇꯥꯗꯕꯒꯤ ꯃꯑꯣꯡꯗ ꯑꯑꯣꯏꯅ ꯑꯗꯨꯝ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯊꯣꯏꯗꯣꯛꯅ ꯏꯀꯥꯏ ꯈꯨꯝꯅꯗꯕꯒꯤ ꯃꯑꯣꯡꯗ ꯍꯟꯖꯤꯟꯅ ꯑꯔꯥꯟꯕ ꯄꯥꯝꯕꯩꯁꯦ ꯇꯧꯅꯕ ꯍꯣꯠꯅꯔꯤꯕ ꯃꯌꯥꯝꯁꯤꯒꯤ ꯃꯊꯛꯇ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯆꯪꯕ ꯃꯊꯧ ꯇꯥꯏ ꯃꯔꯝ ꯑꯗꯨꯅ ꯂꯩꯔꯤꯕ ꯁꯦꯛꯁꯟ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜ ꯇꯧꯕꯤꯔꯤꯕ ꯃꯌꯥꯝꯁꯤꯡꯒꯤ ꯑꯦꯁꯣꯁꯤꯌꯦꯁꯟ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤ ꯑꯗꯨꯒ ꯒꯥꯔꯖꯤꯌꯟꯒꯤ ꯑꯦꯁꯣꯁꯤꯌꯦꯁꯟꯁꯨ ꯂꯩꯔꯤ ꯑꯗꯨꯒ ꯇꯣꯉꯥꯟꯕ ꯃꯍꯩꯔꯣꯏ ꯂꯨꯞ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯕꯅꯤꯅ ꯑꯗꯨꯒ ꯃꯄꯨꯡ ꯑꯣꯏꯅ ꯕꯣꯔꯗ ꯑꯣꯐ ꯁꯦꯀꯦꯟꯗꯔꯤ ꯏꯖꯨꯀꯦꯁꯟꯒꯤ ꯑꯣꯊꯣꯔꯤꯇꯤꯅꯁꯨ ꯑꯁꯤꯒꯨꯝꯂꯕ ꯌꯥꯝꯅ ꯇꯨꯀꯠꯆꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯂꯤꯆꯠ ꯁꯥꯖꯠ ꯆꯠꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯦ ꯃꯁꯤꯗ ꯑꯈꯟꯅꯕ ꯃꯤꯠꯌꯦꯡ ꯆꯪꯉꯀꯥꯟꯗ ꯆꯞ ꯆꯥꯕ ꯑꯦꯛꯁꯟ ꯂꯧꯈꯠꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯑꯄꯨꯟꯕꯒꯤ ꯑꯣꯏꯕ ꯐꯤꯔꯦꯞ ꯑꯃ ꯂꯦꯞꯃꯤꯟꯅꯔꯒ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯦ ꯃꯁꯤꯗ ꯄꯔꯥ ꯑꯃ ꯇꯝꯕꯤꯒꯗꯧꯅꯤ ꯍꯥꯏꯕꯁꯦ ꯂꯩꯕꯥꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯗꯦꯁꯥꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯣꯡꯗꯝ ꯊꯝꯖꯔꯤ ꯁꯤꯒꯤ WhatsApp ꯒ꯭ꯔꯨꯞ Inter Football Geography ꯍꯥꯏꯔꯤꯕ WhatsApp ꯒ꯭ꯔꯨꯞꯁꯤꯗ ꯊꯥꯔꯛꯏꯕ ꯅꯝꯕꯔ ꯑꯁꯤ ꯑꯩꯈꯣꯏ ꯑꯊꯣꯏꯕ ꯀ꯭ꯔꯤꯁꯟ ꯍꯥꯏ ꯑꯗꯨꯒ ꯃꯥꯒꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔꯁꯤꯅ 9863854894 ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯅ ꯍꯥꯏꯔꯤꯕ ꯒ꯭ꯔꯨꯞ ꯑꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯊꯣꯛꯏꯕ ꯁꯕꯖꯦꯛꯁꯤꯒꯤ ꯀꯣꯏꯁꯟ ꯄꯦꯄꯔ ꯑꯁꯤ ꯄꯨꯡ 9:30 ꯃꯤꯅꯤꯠ 1ꯗ ꯊꯥꯗꯣꯔꯛꯄꯅꯤ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗꯅ ꯑꯃꯨꯛ All is Goal ꯍꯥꯏꯔꯤꯕ WhatsApp ꯒ꯭ꯔꯨꯞꯁꯤꯗꯅ ꯑꯃꯨꯛ ꯃꯥꯒꯤ ꯐꯣꯟ ꯅꯝꯕꯔꯁꯤ 9612405826 ꯍꯥꯏꯔꯤꯕ ꯅꯝꯕꯔ ꯑꯁꯤꯅ ꯑꯩꯈꯣꯏ ꯄꯨꯡ 9:57ꯗ ꯍꯥꯏꯔꯤꯕ ꯒ꯭ꯔꯨꯞꯁꯤꯗ ꯌꯧꯔꯛꯄꯅꯤ ꯑꯗꯨꯅ ꯁꯤꯒꯨꯝꯂꯕ ꯌꯥꯝꯅ ꯃꯁꯥꯒꯤ ꯑꯣꯏꯕ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯂꯩꯖꯗꯕ ꯑꯗꯨꯒ ꯂꯩꯔꯤꯕ ꯈꯨꯟꯅꯥꯏ ꯑꯁꯤꯕꯨ ꯃꯥꯡꯍꯟ ꯇꯥꯛꯍꯜꯂꯒꯦꯅ ꯈꯜꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯆꯞ ꯆꯥꯕ ꯑꯦꯛꯁꯟꯗꯤ ꯂꯧꯈꯠꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃ ꯊꯝꯖꯩ